अहानबदा मरोइबा पाउ स्टेट की इंटीग्रिटी मियांग की पुंसी अमदी लंथुम ngakpa lakpa सेंट्रल सिक्योरिटी फोर्स सिंगना मी हाटपा येंगदुना लेगदबा ओइरबदी हनकिबना हेना फगनी हाइना चीफ मिनिस्टर एन बिरेना फोंदोक्रे निथौकोंग खा खुनौदा कुकी टेररिस्ट सिंगना हाटकिबा मैतै मरीगी युम सिंगदा चीफ मिनिस्टर एन बिरेना चतुना इमुंग मनुंग सिंगा उनादुना अवाबा फोंक्रे लुपा लाख तरा की सेल की तेंगपांग खुसिनाक्रे मणिपुर इरांग असिगा मरी लेना लेंगाकना चप चाबा थबक लौखनबा मिनिस्टर एमएलए सिंगी मिफम फोंक्रे लेंगाकी फिरेफ अथुबदा लाउथोरकपा याई कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की हानिगी मीडिया कोऑर्डिनेटर सोमरेंद्र थोक्सोमना कोकोमी की कोऑर्डिनेटर की फम ngasiदगी पुबा हौख्रे नॉर्थ ईस्ट विंडोना संदोक्सरी बनुमिदांगी पाउ मियंग ताबरिबा सिंगबु चन माइबामना खुरुमजरी हौजिक पाउ संदोकना पिजरी मणिपुरदा लरिबा पैरामिलिटरी फोर्स सिंग अमदी सेंट्रल फोर्स सिंग मिचम मियाम अमदी स्टेट की इंटीग्रिटी ngak सेनबा कौबनी अखोय मसेल हाना सुनबा दु येंगनबा कौब नते येंगनबा लाकपा ओइरबदी हनकिबा यारे नत्रबदी अखोय इसान ओइबा वारेफ इसाना लौरकनी लोइना स्टेट फोर्स सिंगना मतम पुमनमक्ता सेम सारगा लेबियो हाइना चीफ मिनिस्टर ओइना मार्स पर्स कंटिजेंट सिंगे पैरट सु उतकी थौरमदुदा वांगांगबदा चीफ मिनिस्टर एन बिरेना हाई स्टेट अमदगी मकोइगी तोंगाना तानबा डिमांड खरत तालकलिबदु तालु करी सुकाइदे स्टेट द पिरोय हाइबनी मदुगी ओना तैनाबदा सिंग चनबा चचबा अमदी वाटर सप्लाई की सिंग थाबा चचबा मिचम मियोय सिंगबो हातोक पिबा हाइबसी कंडेम तवी मसी स्टेट असिगी अपुनबा सक्तमदा सिंगनबनी स्टेट असिगी अपुनबा सक्तम थुगाइनबा होनरकपदा यलहोमी सिंग अमत्त ओइना पुनसिलका काइबा यारोय हाइना लेबलकनी वारी सानबा याबा मफमदा वारी सानदुना संताइनसी यादबा मफमददी स्टेट की लेजरिबा मेचिनरी सिंग सिजनगनी लोइना स्टेट लेंगाकना थेंगनगनी स्टेट असिगी अपुनबा सक्तम काइहल्लोय अखोइगी स्टेट लिसांग सिना पुवारिगा सागोनदुना लाकपनी वारबा मत मसिदा मयाइदा फमदगा नत्रगा नाकलदा तोंगलगा इंसिनबा अदु मरब नते स्टेट असिगी मफम कयादा आईआरबी एमआर अमदी कमांडो सिंग येक्नबा सिंगा लांथेंगनरी हाइकी लोइनना लेखिद्रबा थौना फरबा सिक्योरिटी फोर्स पर्सनल सिंगदसु इकाई खुमनबा उतकी वसी सुसीगी फंक्शन से लोर मतुंग दे हलेपि कली कर्म तौरकांदा हैना सहाय करे मयाइदा लेप यारवे मयाइदा लेप के दिस दले तता सिक्योरिटी वगैरह अमा वगैरह स्टेट प्रोटेक्ट over स्टेट स्टेट को प्रोटेक्ट होता है स्टेट की प्रजा में इनोसेंट में प्रोटेक्ट होता है अदु प्रोटेक्ट होइदबो स्टेट पुसु प्रोटेक्ट होइदबो प्रजा की लाइफ से प्रोटेक्ट होइदबो दी मोइदर सिदा हेन खास अथर में मोरल बाइते एनीबॉडी येंगन को गुनते मो कोई मसेन हाना बदु येंगन को गुनते सिक्योरिटी सिंग सेंट्रल फोर्सेस सिंग यू आर नॉट इनवाइटेड हियर टू ऑब्जर्व टू सी व्हाट इज हैपनिंग व्हाट इज गोइंग ऑन You invited here to protect the state integrity. You invited here to protect the life and the property of the innocent people, not to watch. ये नगर देख कर रहने के लिए तुम लोगों को नहीं बुलाया हम लोगों ने. You are invited to save the life and the property of the people of the state. We are Indians. क्या समझता है? क्या खेलता है? एक आदमी की जिंदगी बहुत कीमत है. हम वो खेल में फंसने वाला हम नहीं है. We will take our own decision. अदुना अपन कैसे धमकांदा कमांडो पुलिस आईआरबी एमआर लेडर स्टेट फोर्सिंग मतम पुनमक्ता सेम सारगा लेगदबनी नसा नहनबे यारोय सुती लोगो यारोय नसा की लरिबानो नसा की जाति नि एनो थोले है कलेक्शन से लगा कन्नन बखनबदो पीपल सिंग प्रॉपर्टी लाइफ कन बदु बोले कोई पॉलिटिशियन कोई अदुगा सत्ता लेरिबा कोई तोस अमरोमदा चीफ मिनिस्टर एन बिरेना पाउमी सिंगदा फोंदोखिबदा इरांग असिगा मरी लेना एमएलए मिनिस्टर सिंग रिजाइन तौदबा यादबा मतंग यौरक्लबदी सोइदने रिजाइन तौगनी अदुमपु रिजाइन तौरगा करी ओइरकपा याबगे हाइबा अदु एमएलए मिनिस्टर सिंग पुन्ना खनरी मागना हाई मणिपुर की ओइना ngasi असि चही 52 सुबा स्टेट फुड देनी यामना साउथोक सनिंगाई अमदी हराउनिंगाई ओइबा नुमिनी अदुबु माइके खरदगी मणिपुर बु थुगाइनबा होनरकपा असि यामना लाइवक थिबनी सेंट्रल फोर्स सिंगना सिक्योरिटी फोर्स अमा ओइना स्टेट असिगी लैरिबा मियांग
miamgi lanthum amadi punsi ngak sen baga loinina state amadi national territorial integrity ngak sen bada hena puning changbiu haiki moreda kuki militant singna sniper na kaptuna hatkeba SDPO anan mihata chenaba mioi sing lemna tharoi chap chaba action lokhalakani masida natana ningthau khongi thaudok adu micham miamda target torakpani haiki state asina asuk Fibam luraba matam masida politics tawgada banate state ki miyam yamna wanaraba matam ni haina makataki. The state government is doing, the preparative to kill the Anand. We arrest it. Not saying only words. Lemna Tharu is not only words. We arrest it. And we book. We penetrated to the enemy zone. And similarly, the two incidents which has happened in Hautak 1 and 𝐁𝐫𝐲𝐚𝐬𝐭, it's very highly condemnable. Targeting to the civilians is a cowardly act. Let us see. Today also, just right from the 12:30, we'll be sit together and we'll take some concrete decisions so that we have to protect our people. We have to protect the state. We cannot compromise at sudden. We cannot compromise everything. To whom we will hand over the administration? We have to think of it also because people have suffered. In this particular matter, we should not play politics and we should not listen to the vested interested people's voice. We should see the concrete and we should see it positively. For the generation, hujigata hairaga emotion de koi chatpe aroi. Ai khoi na resign tawren khalani. Resign tawr kan kari hoye buda geso koi khanari. Tawdabi adu mathang laga sim tawni. Kari no hai basi praja ji kamaina mainly praja gi life gi concern doni. Kana ada sidanam goni. Kanuna lairi ga isa koi adu kumna nai nari. Tawrak pasu yai, tawrak tapasu yai. But we are serious. The parade inspection charted Manipur police in Imphal West and Imphal East. Bank Imphal West Honorable Chief Minister, today's chief guest to come. Successfully combined by Suratus and Lieutenant Civil Saliba, 𝐍𝐄𝐰𝐬 involvement. 𝐁𝐄𝐰𝐬 technical charter donate to Mangalore. Next. Kuki militant singi makuta thas ke taranipan da lekhidraba ningthaukhong kha khuna ward number 3 dagi mioi mari gi imung manung singa chief minister N Birenga haktengnana unaduna awaba phongdokpaga lonena imung manung gi awabada mating pangkhre ngasigi chief minister gi khongchet aduda wak samadi Yas Minister Govidas Konthozam, Education Minister T.S. Basanta Kumar, MLA T.H. Santi, MLA T. Ravindro Amadi, MLA S. Prem Chandra Su Saruyaki, Laikhidraba Singi Imung Manung Dalupa Lag Taragi Check Mana Singh Pibagalonina, Atay Towa Yaba Tavak Singh Tawani Haina, Chief Minister Nathazaba Piramki, Kongchet Aduda Paumi Singh na Hangba Wahangi Paukumda Kuki Militant Singi Attack Asi, Akan Mama Onda Condemn Tawi, Icham Chamna Laizaba Mui Singda Kut Thaba Asi, Tawhaidaba Tawongni. Thaudok asina apikpa angang sing mapuroiba kainaraba singi matau yengba nuaite Central Force ki mahutta neutral oiba force ama thamnaba thaurang tawgani Fuwala maningda anoba bunker sing sajilakpagi matangda lengakna kari tawgadagi haina hangbada madugi paw leite karigumba leiramlabadi chap chaba thabak lokhatkani haiki tungda thaudok thokfam tana chatuna mafam adugi oiriba fibam sing chief minister na haktengnana yengsinki Central forces who are taking side and to replace by the neutral force so that the life and property of the innocent people can be protected. That will not be happen. If that kind of things happen, I will definitely look into and I will destroy it. It is very sad living condition of the families and someone has lost their husband, living families and small children, someone's old mothers. It is very unfortunate and very sad, and it is highly condemnable and condemning in the strongest term those who keep militants, the terrorists who are killing the innocent farmers. And the government has already
started hunting the terrorists, and we will definitely hunt them down, and we will book as well. Kuki narco terrorist singna Manipur thugairaga makhoigi oiba leibak ama semnaba pandamda meitegi mathakda chatharakiba lantha nipal helaklaba fawda state amadi center na warasin puraknaba honade haina miyamgi luf kayana akanba pressure pirakpadagi Manipur gi chief minister yauna ruling gi MLA pumnamak chapchaba khongthang ama punna lawminnana bangarang Kanaba hokraba matungda MLA masing suna laktabadagi yaithokiba adu ngasi amuk hana mifam famduna kanakre Chief Minister N Birena chair lauduna pangthokiba mifam adu Chief Minister's Secretary ki Cabinet Holder ngasi numi chungba matungda pangthoki mapanda lekhiba MLA khara natana BJP amadi lengak paiminariba party singi legislature singsu saruyaki mifam adu da center na Manipur da thokliba irang asi loshina ba haksina loba mandaba thawung asibu pendabadagi pulap resign tawgadra karigumba resign tawragana tungda kari lakpa yabage Manipur gi territorial integrity kamdawna ngakani resign tawdragana center da karamba maongda irang asigi warashin puraknaba pressure pigadage haibana chingba option kaya yamna kupna khanaki hari mifamadu da BJP ki amadi lengak paminari ba party singi minister amadi MLA sing sarugyana bangarang chief minister gi maikedi akanba yathang pikiba laikrabani thazaba yaba paw amagi matung ina ngasigi mifam aduda khanaki ba wafam sing amadi laukiba Singh lengakna athubada lautorakpa yai hari adubu Delhi da laikhiba MLA kharadi masala englibana mifam yawba ngamlaroi haina lift pibinaba che irakpasu yawke Wangzing Tentagi MLA P Brozen Su Masagi Anaba Amana Maram Oraga Ngasigi MLA Minister Mayam Yauna Pangtukadoriba meeting asi yawba ngamlaroi maramasina numit asi suti pibinaba Chief Minister da iba Gerald Ama Tharakre Gerald asina hai haukiba January 13 tagi hauna lakadoriba January 12 Faba Delhi gi Max Hospital da laeng chathabana amadi ngarang numidang telephone da meeting asigi matangda hairakpa oibana maram oraga ngasigi meeting asi yawba ngamlaroi hairi loina mahaki laeng sathabagi medical documents su enclosed story haina palli Uripok ACG MLA KS Ragumani Singh Nangasi Chief Minister Amadi Atai Atopa Minister MLA Yauna Ayukpung Taramathoy Makhaidagi Pangtukadoriba Mifamadu Damasagi Anaba Amana Maram Oraga Yawbangamlaroi Maramaduna Ngasigi Numit Asi Suti Bibinaba Chief Minister Amadi Marilenaba Authority Singh Da Iba Gerald Ama Tharakre Mark Dumitara Manganigi Mamangdagi Kolkata da Laiduna Medical Treatment Jathari Maramasina Ngasi Ayukpung Taramathoy Makhaida Pangtukadoriba meeting Asida Sarugyabangamlaroi Lonena Maki medical documents Singh Su enclosed story Haina Che Aduda Palli Numit Asida mahapu suti pinabiyo haina haizarakli. Coordinating Committee on Manipur Integrity Kokomigi Hanagi Media Coordinator Somarendra Thoksomna Kokomigi Coordinator gi form ngasidagi puragani ngasi lamfel pacha leiba United Committee Manipur UCM gi office ta pangthokiba Coordinator gi nauna thau pugadoriba Somarendra Thoksomda Hanagi Coordinator Zitendra Ningomana mahaki matam loiraduna charge sinabagi thoram aduga mari lenena Zitendra na fongdorakpada Kokomi Hari Balluf Asi Manipurda Hanadagi Leraklaba Ari Balluf Kayagi Mihut Singh Punsinduna Semkibani Kokomi na Miyagi Yaifanaba Khanduna Thavak Thoram Kaya Tawbada Ngamhaudaba Kaya Amasul Leikhi Miyagi Mihut Sinduna Mahut Sinduna Tawkiba Thavak Thoram Singda Asoiba Kaya Yawkrabasu Miyam Nangapiu Haina Fongdoki Aina komi ko coordinator una ujarupa amadi manipur miyam gi seba tokjarpadu ei matam loire ai mama gi hai kenogi leiba condition gi matung ina aduna ai gi matungda atopa akoi lebireba tup mayam gi lusing mayam na matang ohorini aduna haili baposi leiriba manipur gi miyam gi mafamda hana aina mayam gi kokomi gi tabuk tokjaramo oina ai mayam punna pu thanungda konsinjai amadi karigumba akoina tauge kokomi na simri tauge ne khanjaba mayam tokjaramada thabakti oina tawruba aduga sanction na mo honamadamda udong tiba kayamusu mayok na kitabanate aduga manipur gi leibiriba miyam pumna mangna nungsibiduna hazabiduna kokomida wakalone thadabirakanda kokomina madu mayam gi apamda purkanda adugi pantupum chatna na honamadamda ekoida pantupum di yokida bo mayamusu mayamna tengnabigere madu aikoina civil society organization amo oina leiruba kudinongoi paiba group omanate aikodi civil gi leibiriba mayam singsi mot chillaga miyam gi koi pressure tokjabani koine tokjariba pressure si modu oina lengakta yamna apoi tokjabani duna leibiriba lengakna aikona tokjariba manipur miyam na sinabiba tau mayam singdo adu tongna khonaba tamda asugu mate conflict thoki Thoram aduga mari lenena nauna coordinator gi fampu khraba Somarendra Thoksomna hai
Kokomi asi luf kayana pullaga semba luf amani luf asina India lengakna Manipur gi miyam da yengliba miteng asi yanide India gi atopa citizens singda yengliba miteng amagum yengbiyo haiduna taksinduna lakli handak Manipur da thokliba irang asi laksinaba center na tharakiba central force singna chatharakliba thawong asi Kokomi na yanide loinana Kokomi na kari tauri haiduna miyam na hangliba wafam kaya Kokomi na ngasi fawda lawriba thodang kari no haiba khangfam thoi miyam gi aningba apamba kaya makata na achetpa firef amaga loinana thawak tawna Sem saduna lairi masida miyamna kari pamli habigi matangda suggestion box ama thamduna miyangi apamba sing phongdokpagi matam amasu pinaba honaragani Manipur da thogliba lan asida Manipur da lairiba MLA yangkhaina lingjal manadabadagi irang asi hena chawthorakpani MLA makhoi yangkhaina lingjal manana punna thengnaramba tarabadi ngalinge matamdagi irang asi loshilamba yabani hainasu phongdokhi koi yang kan honadra koi mai ekdimakta aseng mafamda chatlaga khunga iba kagu du ko komi se phun da koi ki demakta kogi mohot kilaga ada tha karukte mayim suman handana khunga ko yauri ba ni se kana no harga di badu myan masa kambi bam thoi madu khandana ko komi kem tok di haibado maduma ai kidang ngai jate thadok jalni ai ngasi bubun mi se chengrok chari ni ora akoi ki biya mama ha mayam di akoi di mayam che ku do ro di moi di waro bam di cha thakna khunga ko yeta tha taru phada mayim da jindage khunga iba mi sing di waro re ba amode saw re ba kai ko mi samanga bi ahal myam tu biji ke no ka harak pa masi Manipur miyam na khangbi bam change ado koi hujik Manipur miyam na pam bodo akoi tong na hona jage ai ki modam su adu kan da akoi masen ja amaga khunna da ngak na bai bota akoi na pam ba miyam na pam bodo suggestion oina cooperation pibiraga akoi da takpirakpa madu koi suggestion lawjage akoi na handak purakpa mutung di miyam gi suggestion box ama hangdok ko hoda jage JSC against the brutal killing of Takelamba Manoranjan Singh na makhoi gi demand sing taladuna lengakta matam thakraba fawa pakhum amata fangdabadagi JSC na ngarangdagi chatharakiba pungni funipangi Manipur ban ngasini ni chanbanumitaso Wangjing Kaitel da Maira Paibi Singh na National Highway 102 thingkre ngasi ayuktagi hauna Wangjing lamding amadi Karenbi Khok area gi Maira Paibi amadi ban sogatpa Singh thokna raktuna Wangjing Kaitel gi hairok Haizin famgi National Highway 102 da thingki Wangjing Kaitel famna khide Kaitel gi akoibada leiba dukan Singh hangna khide tangai fadana lanai gari khara chatpana tana mahausa gumna passenger service amata chatkidre hari Amarom da Hirok AC MLA TS Radisham Delhi da masagi anaba amana maram oiraga layengduna leirabasu Arambai Tengol na lakliba January 13 da mifam ama pangtoktuna hauzik leiriba Manipur gi irang asigi matangda khanagani hariba asida soidana saruk yaba nangnaba Manipur da thoklakani amadi mifam da saruk yaragani hairakre Arambai Tengol gi member oiriba amadi Imphal East Jila Parisad Adaksha Oiramba Nilkamolgo telephone da wari sanabada wafam asi mahakna phongdorakibani MLA Radisham na hai miyamna Manipur gi hauzik oiriba fibam asina maram orga mahak Delhi da lotuna laikre haina hainari adum oinamak pen dabadagi miyamna haizaribani haina khadoi mak lot panate chai kharagi mamangda nomai maruna pankibana mak hauzik makhong chingba chatpa nungaitaba khara tawbadagi Delhi da therapy chatli mak leiba ki fagani harabadi MLA oibadagi su topangam loinana leiba ki torakpa thavak singda su soidana yawgani haina phongdoki ningsingba yabadi Arambai Tengol na lakliba January 13 da MLA minister Singh yauna Kangla Utra mamangda mifam ama pangtoktuna Manipur gi matangda khanagani masida MLA MP pumna magna saruk yanaba ngarangdagi hauna Arambai Tengol na lamdamasigi MLA minister Singda sepau thaduna khangan krabani Mamangi Marsagi adom kong yethama kong ising na kwang yada marmata medan ta hotan laing excepani mayam Delhi de lot la lai rega pungai hai ai ke dra la tha in kan zum to marmata adu siram laing mang lakpa adi moi physiotherapy to ba no copy bo ko to ne ko hai ro hum pi sang pu sang sila anyway pian na quarter na pungang na bo khona noi to da khoi so thawai nuai ba na te maram di Manipur si mamang yong na chang ga mamang satana skill development adagi startup ka to no ko na ha ma yam yam nuai na khoi India ja khoi dominate to ni khala kan da irang phatabam thorak na laibam thibari to ba si yam nuai te ado noina to bu khuding ma khoi noina thorai su phataba tawgen thorak pan te mayam ka lohna ba phana ba khoi Manipur kai da no to khone khoi solidly noina hai ba lo na yaw ga ni na yam ba noi ka kai ga da khoi yaw ni adu ga khoi angam ba support in directly to ya da indirectly dum to bone ha ne so adu ga khoi ai di noi da hai ge aina an home minister so hairam ne anytime Manipur kai roi phagani angang sing gi khoi youth sing gi khoi matam no future ru phani ha ga di ai board lecture roi
politics se pura tokshage manipur kanbio manipur se sumaina han maming chatna sana khona ba thaksi kasi da law yam pharam bajangang hin no mai pai da pen da loi mang hi tore haina ba hairam bane ba ko aduna ko yaw da noi me mayam na tawba thabak ta mayam ni phana thabak ta mang thara tum yaw gani noi na MLA oi ba to kaka to akoi manipur dang ta ko to ma ho tayari ne ko ada noi chana ba mau le ko na welcome soi da la kani ai yaw ne ni tari kun mari ai ticket kulum noi ticket ka ai edu ai soi la kani ko Thamapan Fazil Laglaba Irebak Ifuruf Kanabagi Lan Asina Misi Mina Mika Miracle na Thalaba Maraksida Yegnaba Maru Fangna Mutatri Fawa Iraja Singbo Thozal Biduna Pangal Thongna Happy Yu Punsi Chengjal Wathan Biganu Haina Thongni Zaraga Maiba Singduna Singlaba Mai Lozabani Haina Lani Sanamahi Temple Board LSTV ki Senior Member Kaisam Ibom Chana Fongdokre LSTV ki Kabui Loisangna Thau Pangduna Pangtokba Maiba Singbagi Thoramasi Imalay Meral Sidabi ki Sayon Oiribi Imoinu Imagi Ira Thongni Amadi Yellow Furuf Kabui Nat ki thoram gan ngai ga mari ledena yellow furup singi yumthong khudingda ima ipagi thozal meira asi fanghanna ba pandamda ngasi waksingi taramathoi ni panba asida pangthokpani hari maiba singduna lawraba senglaba mai asidagi miyamna thozal meira lawiduna hauzik sangsaliba lan asida punsi chengjel wataba amadi Langam Piral Ted Pangamba Imoinu Imana Pina Birasanu Haina Lanithau Sanamahi Temple Board na Livak Miyamda Pauzin Jabani Haki Lagliba Imoinu Ira Thongni Amadi Gan Ngai Fawba Miyamna Lawnaba Thamgadoriba Thozal Meira Asi Miyamna Lobiba Yagani Hareduna LSTV Kabui Loisangi Sanglakpa Kamson Gangumai Kabuina Ngasi Ayu Pung Nipanda Maiva Singba Hobadu Asingma Meira Fangnaba Pung Ani Hena Changki Masigi Kudam Asi Afaba Oide Yellow Furuf Hena Puchel Singna Loinaba Sexina Kong Thangba Mathautai Awaba Fana Pirasu Poloida di Mai Pakani Ngasi Piriba Awaba Kudam Asi Koktok Samtoknaba Thau Amat Taurani Haiki Manipur ki Miyamna Unified Command ki Firm Kanana Party Habasigi Matangda Chamamnaba Kaya Lady Unified Command ki Ahan ba mifam ama July ahumda form ki ba mifam aduda Manipur ki Chief Minister Nongthomam Birena chair loduna pangthoki masina takpadi lan asi hobadaki ngasi fawa Unified Command ki chairman ki form asi kanana pairi amadi hauzik fawa lan asi loshina ba hona driba asida kana gi khut yawbage habasi achawo hang ama oiri haina Imagi Maira ki convener Toksam Suzatana Haikre ngasi Manipur Press Club ta pangthoki ba pawgi mifam amada wafum asi fongdokladuna Suzatana Hai Manipur ki Miyamna chamam nariba Unified Command ki matangda Security Advisor Kuldip Singha Haktengnana Unaruba Amada Kuldip na Fongdorapagi Matung Inna Unified Command ki firm asi CM na Chairman Lauraga Maki Makada Thavak Tawbani Haikibadu Kayam Sumlibano Kuldip na Fongdorakliba asi Achumbo Wafum La Haibasi Miyamgi Wahang Ama Oiri Manipur da Thogliba Irang Asida MLA Homfuna Amatta Oina Punduna Irang asi Loshinba Ngamdriba Karigino Homsu CM na Paribani Home Pariba Mahakna Karigi Irang Laksinba Ngamdriba Loinena CM resign Tawba Matamda Miyamda Khanganbagi Mathau Tade Hauzik Miyamda Lila Sanabagi Thavak Tokpiro Miyamgi Yaifanaba Thagat Kiba MLA Homfuna Miyamgi Aningba Apamba Thunganba Ngamdrabadi MLA Firm Thadau Center gi Luchingba Singda MLA Homfuna Wakatba Ngamdriba Asina Takpadi Makhoi Homfuna Karigumba Aranba Thavak Khara Tawrabra Haibagi Chingnaba Leire Hainasu Fongdoki Moi MLA Homfuna ke chuwanga ngam tise ke yoba moi ruling da leiri do project Tasina mama da ka ba mayam su yauri akoi bisoji adoi speaker ko ramba su yauri moi mayam se sinaraga policy tawraga mi praja mayam se kuki gi sungaire misam ni dum yaur ngani siri do akoi meite gi sungaire meite no sinari possible control to be ya hamanda MLA gi moi gi taras lo to ha so to ngamde na han bakka su yo moi na yo ka no da more da akoi state force thambe yaro commando thambe yaro na moi di masai gi create tawraga MLA taras na tholei ni adu gi batak su wanga ngambar Lady Moina, Kari no Moina Kalipose, Prazasika, Haki Gabinosi, Masika Fazana Habiro, Mama, and the Siri, Jason, to the future. When was in a sequel, people, Ole, Chaisum, say, to the future at the neighbor. Doctor Engineer, or the my post by the Ozawa, the Ozaga life, to one of the Dore Sima Tansida. When more Uraga, when I'm Lomokai, and have to do, Pasiyabanga Moy. Visnupur District in Ningthokong Kha Khunauda Thasiki Taranipanda Miyoi Maribu Tamtina Hatkibaga Mari Lenena Ngarang Ningthokong Kaitel da Miyangi Mifam Ama Pangthokre Mifam Aduda Ningthokong Municipal Council ki Chairperson L Ibungo ex-Chairperson Councillor Local Leader Singh Amadi Social Activist RK Somorendro alias Kaikuna President Member Oina Saruyaki Thauramadu RK Somorendro na Irang Maraksida Hauzik Fau Equilingzel Manaba Ngamdri Mana Thokpa Tauduna Lainari Ngasi Lau Phongliba Singasi Haying Bot Mayada Loina Majoi Takrani Maram Asina Ekoi Puna Thavak Tauna Ba Honasi Madudada Ekoi Mai Pakani
लेकिन सोन मनदे मनपुरी में सिंह को मनपुरी में इसलिए ठोकी दम तोय होता है अमन नंगी और सीधे सिंह वो ये बा जस बा मुझे ठोसा दे ए वो मशीन ना तो तुम मशीन तार बने तुम यानी ऐसे लाओ ना कट ना को तो वा तुमने आगे हई बहुत मया दे हो लो मशीन तार बने असी में होना असी भाई दसाता रही यूं पैसा पर लिंक रहना निकल पूरे पुलिस वाला लिंक तो इमारत में आगे भी आ सुबह में अच्छा अच्छा में आगे इनकम दाएगा तो ये सब पूरे थे ना आ सुबह का कोई भी स्टॉक का होता है खुद क्या की कम दाएगा अगर तो जिंदा में होते हो ना तो ले को ना कोई नीचे जाओ चला तो मैं आ वो प्लीज पानी खत्म तो भी तो लिंक तो नहीं आगे क्या कोई नीचे जा दूर ये हाविदा मिफम अदुदा मैरा पाइबी लुचिंगबी एल उसरानी नहाई पैसा पाइबा सिंगना अचौबा सेनफम पुथोक्तुना खुलाई लैसी लांथेंगनसी हयेंग लोइना कायरबा मतमदा फुरा दलाना करी तौरुनी मसिगी दमक वारेफ लौबियु हाइकी मसागी लौ इंखोलदा थबक सुबा फाव पुलिस की ड्रेस सेलगा कुमथरगलगा हाटपिरे मखोइना लेरक खुलगता चंगलकलगा नोंमैना कापा बॉम लंगसिनबदा कनाना ngakpigani hainasu hangke mifam aduna ningthaukhong apunbagi area ekhoi miyamna ngakjarage central force sing lauthokpikro security advisor kuldip singh na pariba unified command ki form lenga ki matik chaba miyoi amada sinau mathong sadraba su khudakta lauthoku amadi manipur da nrc chana halu haiba warep singh lauki Rongmai Baptist Services Council Center Church Impal na Sinduna Hanba Pioneer Appreciation Day gi thoram amangasi Langol Tarungda leiba RBC CCI Church ta pangthokre thoram aduda former Deputy Chief Minister 𝐿𝐶𝐰𝐬 Namdulong Baptist Church ke Pastor Reverend L Timothy Fongmai ki Treasurer Officer Masongam gonmaina wangaloi oina saruyaki thoram adugi manung chana pioneer kuntramari henbada ikai khumnaba utki thoram aduga mari lenena former Deputy Chief Minister 𝐿𝐶𝐰𝐬 phongdorakpada Rongmai Baptist Church Council Center Church Imphal asi yamna pikna haurakhiba adu ngasidi mai pakna thabak torakpa asimak Jesus Christ ki thouzal dagini Rongmai community ki maru oiba thodang loriba mioi singbu thagatpa phongdorakle proposal of this to win. Technology is to have. Technology is to be sector housing. So, yeah. Headquarter का निर्माण तो होते headquarter नहीं होते हैं. लेकिन मैं नहीं होता. Hey, फाइल को हाँ. तो ये नहीं. Loinena saknai raba musician James Riamai Saisakpi Thanjuilui 𝐿𝐶𝐰𝐬 Gracie 𝐿𝐶𝐰𝐬 Jessilio 𝐿𝐶𝐰𝐬 Wang amadi Janpui 𝐿𝐶𝐰𝐬 na isai saki Kasar Asam ki singer ban manung chanda leiba mutum leikai da lomi luf Kasar Asam na sinduna ngarangdagi land and seeds are core of our living seeding transformation by nurturing our land and seeds haib hiramda Barak Harvest Festival 3.0 pangthokre Thoram asigi ahanba session da Farmers Organization Natural Resources Technology and Market haib topic da AU ki Department of Social Works ki Professor Dr. Gangabhushan Department of Ecology ki Professor Dr. Pathankar Chowdhury Department of Agricultural Engineering ki HOD Dr. Azita Tiwari Department of Business Administration ki Professor Dr. Aruf Verma na chingbana lomi singda kana bapokta kaya piki ani suba session ki oina program and projects of agriculture and allied department haib topic da wangangloi singna masa ki oiba wafam sing phongdokna ki loinena thoramasi ahum suba session da Lakipur ki MLA Koksik Raina athoiba mitung oiduna session adu haudoki ahum suba session na sida farming tradition and agro entrepreneurs ki lamda honajoriba hal oiraba singda amasung art competition and exhibition da saruk yaduna mai paklaba mahairoi singda certificate of appreciation piduna ikai khumnaba utkibaga loinena puning thawaki amadi thoram madugi loshilakpada nat ki oiba jagoi isaina chingbasu pangthoki एक्चुअली आज एक बड़ा
प्रोग्राम भी असम सरकार के तरफ से चल रहा है, वो है कि हमारा डिस्ट्रिक्ट में, कछार डिस्ट्रिक्ट में जितने एसएचजी है, हर एसएचजी को जो उनको गवर्नमेंट से जो फंड मिलने वाला है, वो फंड के लिए उनको फॉर्म दिया जा रहा है और एक ही दिन में सबको फॉर्म दिया जाएगा, ऐसे सरकार ने निर्णय लिया है। इसलिए हमारे यहाँ भी लखीमपुर कॉन्स्टिट्यूंसी में भी लगभग 25,000 प्लस फीमेल को एसएचजी मेंबर्स को आज फॉर्म डिस्ट्रीब्यूट किया जा रहा है, जिनको हर महिला को 10-10 हजार रुपया मिलेगा। और इसके मुझे लगता है, जो सपनदा से भी मेरा बात हुआ, कि आज ये भी एक कारण है कि जो महिलाएं इसके साथ तीनों संगठन के साथ जुड़े हुए हैं, वो अपना फॉर्म लेने के लिए जीपी या दूसरे जगहों में उनको जाना पड़ा है। मणिपुर स्टेट असगी लैरिबा डिस्ट्रिक्ट सिंगी मनुंगदा कम्युनिटी सुना लैबा जिरीबाम डिस्ट्रिक्ट असिदा मणिपुरदा थोकलिबा इरांग सिंग असगी ममी तादना मतम कुइना लैरुरबागी तुंगदंग असि अयुक पुंग मंगा खरा हेलकपा दुवाइदा मसक खंगदबा सिंगना जिरीबामगी मीटै खुन अमा ओइरिबा लमदाई खुनौदा नोंमै अमदि बॉम यावना कापसिलकपदगी खुंजा सिंग मिबाइबा पोकनरे हरि थौदोक असि ताबदगी जिरीबामदगी जिरी पुलिस के डीएसपी सनसम गौर चाना लुचिंगबा टीम अमना मफम अदुदा चंगसिंदुना यंगसिनख्रे लोइनना जिरी डेवलपमेंट ऑर्गेनाइजेशन जेडीओ गी मिहुत सिंग चंगदुना खुंजा सिंगा पुन्ना मिफम पांगथोक्तुना वारी वताई कया सानकी ngasi थौदोक असि लमदाई खुनौदा खुंजा सिंगबु ngak सेंदुना लैरिबा सीआरपीएफ के पेट्रोलिंग चटपा हेक लोइशिलकपा दुवाइदा नोंमै अमदि बॉम यावना कापलखिबनी हारि ngasi थौदोक असि के मतंगदा लमताई खुनौ क्लब की प्रेसिडेंट यूरेम्बम संजोय सिंगना पाउमी सिंगदा हाइखिबदा असुना नोंमै कापा असि ngasi का थारगा अहुमलक सुरे ममांगदा दुकान अमदि थबक सुरिबा खोलादसु नोंमै कापखिबा लैरे हाइके खुन ngakliba सीआरपीएफ ना ड्यूटी लोइदुना हलकपा मतंदा नोंमै अमदि बॉम यावना कापसिललंबनी हाइके बोरो बेक्रा पुलिस स्टेशन असिदसु अवाटपा कया लैरि मरम अदुना मणिपुर की सीएम ना मीटिंग संगबियु हाइरि हाँ ममान थोड़े इरान से दुकान कपसलम यावरे अबगी सिगलैबा लंबी से मखला की कनो कपसला को हंदक सिना अहुम सुबसिदे कनोने अखोय अयुक सिदा कपसला बसे मेन ओइना अखोय सीआरपीएफ की अखोय ड्यूटी ताबिरिबा सिंगल फोर्स की हाइतारे मोय कनो सिदा मोय पुंग मरी बौक से मोय ड्यूटी से लोरगा हनगिबगी टाइमिंग से मोयना कपस सुमाइना खुदुंग चाबसिदा ओगा कपसला असि पोसे हमसिकी अखोय खुंजा सिंगी साइड तगी हाइजिन मुजना मोय कपसला इसे कनो मोय बम यावरे मो दोइदी मोय ऑटोमेटिक गन हाइगद्रा मोय नोमै रॉम मा तो कपसले असिना लैरिबा खुंजासिदा अखोयदी जस्ट कनो खुंगाकनी कनो ने आइना लैजु कनो अमा पाइब नते युका लैजना मोय का अखोय थुनबगी कनो लैतमनिना मेन ना अखोय जि मथौ दाइदे अखोय लैरिबा अवाटपा अखोय सेंट्रल फोर्स की सु लैरा अखोय मेन अखोय स्टेट फोर्स से कनो से जे बोरबेगा पुलिस स्टेशन जे सु अखोय पुलिस की ओइना मेन पावर यामना अस्कोन बकल लैरा हाइदी मी वाटपनिना अदुना अखोय से ऑनरेबल अखोय पुलिस सीएम सो जे खुदों थोइबा साइटगी हाइजनिंगदे असोमदा सु याम कना तवे सोमदा यंगसनबा माइना अखोगी लैरिबा जिरबांगे बोरबेगा सब डिविजन सिदा अखोगी स्टेशन से जो अखोगी लैरिबा पर्सनल से मिसिंग हेलनबा कनोमा थमिदुना अखोय कनोबे आबजे सिदा इंगना चिंगना लैताना लैयो हाइरगदी फोर्स कनोमी आबजे अखोय थाजना अखोयना सेक्रेट ओइ हाइबा कांदा अखोय सिगा लैबा ngangani नत्रगदी ngasi थोइबा थौदोजा हेंग थोलकदा अखोय सिहाजि जिक्सु ngasi दगी मनसलक पसिदगी मा इवेंट लैबा मैम खुंजा याम जिसु मिपाइना कोइ फाउगनी अदुना स्टेट फोर्स की कनो को सेंट्रल फोर्स की कन्यामसिना अहेनबा कनो थुलिद्रगदी कोइ हजिजि लैबा कनो जि याम वाला थोकनेना कोबुंदा हना मे काबिना अमरोमदा खुनगी मैरा पाइबी लुचिंगबी एम रससोरी न हाई असुगुम लबा सखंगदबा सिंगना चथरकलिबा थवंग असिदा खुंदारिबा नुपी अंगांग पुमनमक मिबाइना दुना चेनकी लोइनना खरनी की ममांगदा मैटे की दुकान अमदा सखंगदबा सिंगना नोमै मरु कया अमा कापसिलकिबा दुसु कनामता चिगत पिकिदे असिना मरम ओरगा खुन्ना सिदा स्टेट फोर्स सिंग मतिक जाना थंबियो हाइना फोंदोकी aduna akoy hoji akoy botibam je botibam dani lagise aduna sabana deji panareyam siel nasi akoy matikaba course ka bina haiba miyoi sinasi dopi duna
ꯍꯥꯏꯗꯤ ꯄꯨꯊꯣꯛꯄꯤꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯄꯣꯠ ꯊꯝꯕꯤꯅꯕ ꯏꯁꯇꯦꯠꯇꯣ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯁꯤꯌꯥꯔꯄꯤꯁꯤꯡꯒꯤ ꯍꯥꯏꯁꯤꯅ ꯍꯥꯏꯗꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯆꯪꯉꯒ ꯀꯥꯞꯄꯤ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯅꯣꯡꯃꯩ ꯃꯔꯨ 4-5 ꯀꯥꯞꯄꯝꯃꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯑꯝꯇ ꯊꯤꯗꯣꯛꯄꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯣꯏꯅꯣ ngasi Utra Sanglen Sana Konungna Langdam Kanba Thoni Pangthokre haina Utra Sanglen Sana Konungi publicity L Poireitona Thokpa Cherol Amana Palli Cherol Asina Makha Taraduna Laningthau Nongsaba Ibudau Nongdalaren Pakhangba Amasung Ima Yumzau Larenbi Ningthaulai Ahomgi Laimangda Laithau Pangthoki Iramda Masigi Piba Oiba Kayana Manung Matam Chadana Punsi Pikam Nariba Kaya Asidagi Kanbinaba Amadi Punsi Chengzen Pibinaba 𝐍𝐄𝐰𝐬 Mafamda Leibaki Laithau Oina Iningthaugi Thaugai Puduna Angom Ningthau Phamnaiba Amadi Amaibi Pena Asaiba Yauna Pangthokre Loinena Punsi Chengzen Nizaduna Langdam Kanbinaba Thauniki ngasi miyamgi khongsat ama nambol apunba leisabina sinduna nambolgi akoibada leiba mafam singda leisabi khaktagi oiba khongsat ama satkre khongsat asida saru yakiba nupi amana fongdorakpada ngasi khongchat asi manipurda thokliba irang asina maram oraga lamdam asida tangdu leitaba amuk hana puraknaba pandamda chatpani hari magna makha taraduna lamdam asigi mabung mapa oiba kayana kanna honaduna lamdam asibu kannanaba honari masida lamdam asigi leisabi singnasu makoigi oiba thodang ama lobani hari paliba lengak asina thokliba irang asigi warishin purakpa ngamjiba fawba khongjang asi sangsinkhigani hari ngasi khongchat aduda su lauthu NRC chana halo state force the power pu saf maidei from Cookie have a play card kaya paibasu thengnaki Diamond TV Khongjonggi Inspector Tayai program na episode listing ama surapagi thoram ama Diamond TV ki office pangthokre thoram aduda pongnafam pauche ki editor Arivam Ravindra Sharma Northeast Window TV ki editor in chief Brajendra Ningomba Sanalebak pauche ki editor Hemanta Kumar Ningomba Elite TV ki editor Jit Ningomba SK TV News ki editor in chief Philips Nauribam Social worker RK Kaiku Sur Hospital Khangapoki proprietor Dr. L Somen Kumar Khonthang News ki editor Damendra Wangkemsa Social Scientist Dr. Danavir Laishram MU Economics Department ki Professor Chinglen Mesnam Khongjong Police Station ki OC Ningombam Suresh ISCOM ki producer Prafulo Amadi M Gaurana special invitees oina saruyaki Inspector Tayai Crime Awareness Social Isuna Chingbada Miyambungai Hak Pothanaba Puthokiba monodrama amani Diamond TV ki MD James Haigrizamna tangka kharadi web series oina puthok lagani haibaga lorina Diamond TV da tingbang pirakpa paisana Inspector Tayai listing ama surakpaga lorina series asidagi lakpa revenue na khungak liba singda makhatana cheng kitchen items blankina chingba tingbang lagani amadi miyamna makhatana Inspector Tayai Tabiu Diamond TV bu saugat piu haina Abdul Tauki Inspector Tayai Diamond TV yam maroiba program asina maram oirakanda lising ama surapagi nungaiba phongdok chabaga loinana tongan ba khun ngak pasingi mafam da cheng chak aduga blanket adu mafam ekoi leinana ba sem sajare aduga hen amasde lakpa revenue singdi makhatana hojik lan sunari manina lan lomda mati masi awana de hen mateng pangjege adu mayamna su hen support tobiu Haukiba May ahumdagi hauduna ngasi faba kuki militant singna maitei furupta chatharakliba lan asida micham miyam kayana khungak naba honabada achoba thodang loriba frontline ta leiriba amadi village volunteers singna asokapan yarakpada igi awaba kaya leiriba asi kharadang oirabasu kokdaba pandamda kanglei sanura na sinjuna rims amadi janims ki blood bank singa khusam naduna nomagi oiba blood donation camp ama pangthokre blood donation camp aduga mari lenena kanglei sanura gi members tapanana fongdorakpada manipurda hojik liba irang asida asokapan nanglaba miyoy singna igi mathau tarakpada kharadang oirabasu mateng pangbang ngamnaba ngasi blood donation camp asi pangtokpani lan asina maram oijuna masa kanjanaba amadi mayum kai ngaknaba honabada asokapan yarakpa singda cell oina mateng pangbang ngamjabasu isada cheliba I marik asina awaba taraba miyangi mateng pangbang ngamjage loinena ngasi pangtokliba blood donation camp asida punna donor marifuna rim samadi janimski blood bank ta I dan tawri makha tanasu tawnaba sem saduna leiri haina phongdoki
अखोई मसी अखोई सिंजरीबा ब्लड डोनेशन कैंप मसी कांगले चनुरा कोबा अखोई नुपी हाता की ग्रुप खपना सिंजबने मसी सिंबगे रीजन ये अखोई हौजिक थोइबा इरांग यामना अखोई मी थ्रीदे थोइबा इरांग सिना अखोई इबुंग इपा सिंग फ्रंटलाइन दे लेबिरिबा अमदी विलेज वॉलंटियर सिंगना अवाबा तारो मतमदा अखोई की साइड दगी पैसाना मतेंग पांगबा ngam अखोई अंगम बखरा अखोई ई की खुदोक तोकजबनी इबुंग इपा सिंगना तंगाई फादरबा मतमदा अखोई न पिजरिबा ईसी खुदकता फंगहनबा ngamnaba अखोई ngasi जेन्युइन्स अमदी रिम्स ता सिंजबनी मियोय 80 मोना ngasi की दोना ओइबिरे Endless I Will Be Hainaming Thonba Dr. Sonia Oinam na iba sereng larik abang ase Manipur Press Club ta hongna bimatung inna phongkrei sereng larik phomagi thoram aduga mari lenana aibi na phongdorakpada larik asi chai kuntra gi mamang dagi mahak na high school tamnigai matam dagi iraklaba sereng sing punsinduna punna sereng humfu gi mathakta yawba sereng larik ni sereng larik asi mahausa nungshiba yengchinaba imalewak Lanthengnaba asina chingbada yumfom oiba sereng kaya na punba larik amani loinena makha tana so makhal makha kya gi sereng kaya amasu ikigani haiki Peace and Freedom Academy Thawal Hauka Sorarengi Kunlak Suba Foundation Day Kam Felicitation Ceremony Thoram Ngarang School Asigi Hall the Pangtokray Thoramadu Private Schools Development Council Thawalgi President Bisur Chandra Sarman Athoiba Mitung School Asigi Managing Director Soiban Bisorzina Thoramapu Amadi Principal Salam Jotina Akhanaba Mitung Oina Saruyaki Thoramgi Mapung Oiba Sarugama Oina School Asigi 2023 SSLC Besta Chama the Chama Pass to Karba Mahiroi Singi Maraktagi Kwaidagi Hena Marks Funkraba Mahiroi Ani Amadi First Division ka Loinena Letter Marks Funkraba Apunwa Mahiroi Yankai Marida Kudol Pot Piduna Puni Tawaki Amadi Managing Director Seven Bisorzin na even the best can be improved Haiba Pandamda School gi staff Sing the Sukudol Tamduna Puni Tawaki Atoiba Mitungi Warol Piraduna PSDC Thawalgi President Bisur Chandra Sarman Hai Peace and Freedom Academy na National Education Policy ki Anoba Objective Activities sing the best Tauduna Takpi Tambiriba Amadi Ningtina Train Tauraba Oza Singna Angang Singbu Yeng Sinduna Class 9 Amasung 10 gi Mahiroi Singbu School Asida Residential Pituna Pungkun Mari Supervised Study Model the Larik Tambiriba Asi Yamna Sautok Saba Fawi Extracurricular Activities Kaya Pangtoktuna Angang Singi Hidden Talent Kaya Khangdoktuna Guide Tobiba Asimag Yamna Singtaninga ni Haiki Ngarang security force na leima khong amadi Kangpopi area da Saramba bunker ani thugai khre haina police na thokpa serol amada palle loinena Kangpopi district ta operation chathabada ke songlung amadi p ke Ponlengi mafam singdagi pompi gun ani 9mm countrymat pistol ani countrymat pistol ama Japan da saba revolver ama 7.62 mm LMZ Maru Tara 7.62 mm AK Maru Nipan number 36 hand grenade ahum number 36 hand grenade detonator ani UBZL ZTZ 40 mm HEMZ ahum 51 more 3 lot number 76K ama pompi round ama IED ama countrymat pistol gi magazine ama fagat pangam lehari World All Sport Games Federation ki meeting makhada India na yumbu oiduna chaliba January kun mathoidagi kunhundai faba Guwahati da leiba Guwahati Cotton University Indoor Stadium da pangthokadaba Mari Suba International Games 2024 da India ki mahut sinduna saruk yagadaba amadi India ki team da yawgadaba Manipur gi sanaroi sing amadi officials sing ase Bertikan Transit International Airport dagi Imphal thadokre haina Northeast India All-Style Martial Arts Self-Defense and Sports Association na thokpa cherol amada khangalagli cherol asina hai ngasi Imphal thadokiba da India team gi team manager oina saru yarugataba T Sunil Maitai lonena thoram adu haudokatawriba South Asian Federation of All Sports ki General Secretary cum Technical Director 𝐍𝐿𝐴 Yauri Games asi loaraba matungda 𝐍𝐿𝐴 di makhatana Bhutan gi capital Thimphu da pangthokadaba Asian countries singi oiba mifam amadasu saruk yarugani haina palli Arabida maroiba pau amohana pizari State ki integrity